HIV positive oiba nupa ama Masagi Yolambadagi Phagatpa Ngamkhre. Thogdo se Assamgi Guwahati Medical College da karbar toba miyoi kharana illegal donors singdagi lauraba matung hospital asida Yolambadagi Assam police na phaba ngamkhibani hari. Police na phongdorpagi matung ina karbar toba sing hariba hospital asida toina unit amada lupa listing anida yole haiba khangba ngamkhi. Racket asida Assamgi Dubri amade Mankachar dagi naha kaya ama chenai haibasu khangba ngamle. Loinana karbar asida chenaba miyoi ani amasu Phagatpa Ngamkhre. Makoi ani gi manungda amadi HIV positive oiba misakni hari. Mahak mamang thadasu Guwahati Medical College Hospital da HIV positive oiba yon kiba leire haina khangba ngamle hari. Mahak na paisa gi damak HIV positive oiraba yolamba asina miyoi kya gi punsida risks ohingadori. Amaromda hospital asigi superintendent Abhishek Sharma na phongdorpagi matungina hospital asigi oina miyoi amada piramdaida kupne screening torba matung pibigi chatnabi lei. Hariba HIV positive oiba miyoi asigi asisu HIV positive oire khangmadagi adu safagada mafamda thamkhre haina pausna makha tari.